mahangna matau karamna Manipur sida lakhibano amadi mahaki mama mapa karamna laikhidabano haibado linthoida lirakhi. Andy gi mapagi maming Kumar kawi mahak Assam Thajei jogi jandagini mahagini haibada mama mapa launung na chingba amada laitre mahaki haibabu mana lairiba inkholdo khaktani. Kumar Assam thadoktuna Manipur da paisa tanabaginamakta lakhi. Mana Manipur da magi lainaba bara ama thiduna aduwai anakpa amada dukan ama thiduna gari workshop hangduna hingnabagidamakta honari. Ma matanta laibagidi workshoptagi phangakpa paisa aduna lempana kone. Kumar na lairiba yumdagi mapugi machanupi ama lai mamingna sanahanbi kawi. Mabani sum loinabadagi noma nomagi nuksinaba horaki. Adubu sanahanbigi mama panadi yaningde. Kumar bu lairaba mini hingbagi mahau fangdraba miyoini khanduna machanupi bu Kumar lalaheningde. Sanahanbigi mama pana Kumar bu atoba mafamada lainaba honaki amadi sanahanbi bu Kumar gi wakal thadongnaba haiki. Adubu mabani gi nuksinabagi marina kankibana sanahanbi amadi Kumar Assamda Kumar gi mayumda chelaki. Mabani chenkibadagi sanahanbi gi mama pana sanahanbi bu moina haiba inde haiduna punsigi oina inthokpiraki amukhanna yumda changakpa yaroina machabu lakhopidre. Kumar mahaki mayumda hankraba tungda thabak sufam amata laitabana noma nomagi sum waba sum henjilakhi. Matang kharagi matungda Kumar amadi sanahanbigi machanupa ama fangjikhi. Madu kanasu nate Andy buni. Kumar macha poba matung wakso dukan ama hangduna mahaki nupi amadi machagi honari. Adubu mahak sendong yamna fangkhide. Machasu sum chawraktuna lairlasu tambada paisa yam changakhi. Araiba lanthumsu sum mangsilakhi. Machagi honabada amadi chana thangnaba laitrabana mingonde paisa machet pusinduna makhoina leiriba yumingolado bandau thamakhi. Kumar se mahi masing amata heudabana thaba amata tauba ngamde. Mahaki haibu gari semba sina hingnabagi lambini. Adubu mafam adudadi sendong yamna fangde. Mahaki macha Andy su chawrakle class 12 pass tawre. Machadu lairik tamba loirabadi masana honajaduna thaba amadi fangani khanduna machadu lairik makha tamnaba hainingki. Kumarna ibunga nangi college ki mingchanbasina karam tawseba. Andy na baba aidi makha tamningdreda babagi mateng oina pangage paisa thongnaba babana tawriba thabaktuda aisu yaurage. Kumarna yade hauji matamsida nangna wana suraga paisa kayana fangdesibo nangna hauji migi farm senaduna leiribadusu lehaningde nangna wana farm dagi halaga lairik paba ngama nasasu sokani aduna lairik makha tamkidabani achauba mi ama oinaba honagadabani. Andy na baba lairik phanayam hairasu thaba ama tawnabu honabada mingonda ngangnabada paisa adum jangi paisa pihautradi oisoir aina lairik wana tamubagi mahaisu phangloi. Kumarna thabak mayam leine adugidi waganu nangna sagi mahidudata fajana hainabona. Andy na hoi baba aisu ngamnabu honage ado ai college nung tambagi paisadi kadaidagi thidoino. Kumarna nangi college tambadu namaga su tanarabani. Yumingkholse yonthoaga adudagi phangakpa paisado kharana Manipurda chatuna ada leiraga nangi college tusu Manipurda tamnaba tawrase. Andy na baba aikhoidi kadaida leidoba inkholse yonthokrade Manipurda aikhoigi lam leibra. Kumarna matam kharadi bara ama thiduna leidune haujikti khara waba tabane ahengwai nangna matik chaba mi moiraga yumingkhol leiduna nungaina leba ngamnaba honagadabane. Andy na Manipurda leiradi babana haujik tawriba workshop chisu thoani baragi paisadi kadaidagi pidoiba baba. Kumarna Manipurda dukan ama thiduna workshop phamnaba tawdoribani sidadi workshop tawbase paisa yam fangde. Adubu ibunga nangna kawridabadi nangi nabada nateng pangminaba kanasu leira ipanasu karisu tawramba ngamde aduna hayengwai lehaudase nangna thandane. Aduna nasana madik chaduna nungaina kanagisu mateng yaudana hingaubudune aina pamibase. Andy na hoi baba. Asumna makhoi anina wari sanaringaida sanahanbi changaktuna
ꯆꯥꯛ ꯂꯣꯏꯔꯦ ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯀꯨꯃꯥꯔꯅ ꯍꯣꯏ ꯍꯣꯏ ꯆꯥꯔꯁꯦ ꯊꯤꯗꯣꯛꯅꯕ ꯇꯧꯔꯣ ꯁꯅꯥꯍꯟꯕꯤꯅ ꯍꯣꯏ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯤꯡꯒꯣꯜꯒꯤ ꯃꯇꯥꯡꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯨꯃꯥꯔꯅ ꯍꯤꯡꯒꯣꯜ ꯌꯣꯟꯕꯁꯤꯗꯤ ꯍꯥꯟꯅꯗꯩꯁꯨ ꯕꯟꯗꯣꯞꯇ ꯂꯩꯕꯅꯤꯅ ꯄꯩꯁꯥ ꯈꯔ ꯍꯟꯗꯣꯛꯅꯔꯒ ꯍꯤꯡꯒꯣꯜꯁꯦ ꯃꯣꯏ ꯂꯧꯔꯣ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯂꯩꯔꯨꯗꯣꯏꯕ ꯃꯐꯝ ꯑꯗ ꯍꯥꯟꯅ ꯌꯥꯅꯕ ꯇꯧꯈꯤꯁꯦ ꯁꯅꯥꯍꯟꯕꯤꯅ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯃꯐꯝꯗ ꯃꯣꯏ ꯄꯥꯕꯨꯡꯒ ꯈꯪꯅꯕ ꯃꯤ ꯑꯃꯗ ꯊꯤꯔꯛꯑꯣ ꯍꯥꯏꯈꯤ ꯍꯥꯏꯗꯥꯏꯅꯦ ꯀꯨꯃꯥꯔꯅ ꯃꯥ ꯐꯪꯕꯒ ꯄꯥꯎ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯊꯨꯕꯤꯗ ꯆꯠꯅꯕ ꯇꯧꯔꯅꯤ ꯇꯥꯃꯣꯅꯗꯤ ꯑꯩꯈꯣꯏꯁꯦ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯃꯤ ꯑꯣꯏꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝ ꯐꯪꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯅ ꯄꯩꯁꯥ ꯈꯔ ꯐꯪꯅꯤ ꯁꯅꯥꯍꯟꯕꯤꯅ ꯏꯆꯦꯅꯁꯨ ꯑꯩꯈꯣꯏꯁꯦ ꯆꯠꯇꯅꯕ ꯍꯥꯏꯕꯅꯤ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯍꯟꯅꯤꯡꯗꯦ ꯃꯈꯣꯏꯁꯨ ꯍꯤꯡꯅꯕꯒꯤ ꯋꯥꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯨ ꯉꯝꯗꯦ ꯑꯗꯣ ꯑꯉꯥꯡꯒꯤ ꯀꯣꯂꯦꯖꯀꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯤꯡ ꯆꯟꯅꯕꯗꯨꯗꯤ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯌꯧꯕꯒ ꯃꯥꯒꯤ ꯃꯤꯡ ꯆꯟꯅꯕ ꯀꯔꯝꯕ ꯀꯣꯂꯦꯖꯇ ꯇꯝꯍꯟꯁꯤꯒꯦ ꯍꯥꯏꯗꯣ ꯑꯥꯗ ꯈꯜꯂꯁꯤ ꯁꯅꯥꯍꯟꯕꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯀꯨꯃꯥꯔꯅ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯕꯔꯥ ꯑꯗꯨ ꯂꯩꯔꯦꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨ ꯌꯣꯟꯅꯕ ꯍꯥꯏꯅꯔꯦ ꯄꯩꯁꯥ ꯅꯨꯡ ꯊꯤꯗꯣꯛꯅꯗꯨꯅ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯧꯔꯦ ꯀꯨꯃꯥꯔ ꯃꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯥꯒꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯒꯣꯜꯁꯦ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯀꯨꯃꯥꯔ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯍꯜꯂꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯒꯤꯅꯤ ꯃꯆꯥꯗꯨꯗ ꯃꯤ ꯑꯣꯏꯔꯕꯗꯤ ꯈꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯇꯨꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯦ ꯃꯈꯣꯏ ꯃꯅꯤꯄꯨꯔ ꯌꯧꯕꯒ ꯍꯥꯟꯅ ꯃꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯟꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯆꯥꯒꯤ ꯃꯤꯡ ꯆꯟꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯗꯨꯀꯥꯟ ꯑꯃ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯛꯁꯣꯞ ꯑꯗꯨ ꯇꯧꯅꯕ ꯇꯧꯈꯤ ꯀꯨꯃꯥꯔꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯣꯂꯦꯖ ꯃꯤꯡꯁꯨ ꯆꯟꯕ ꯂꯣꯏꯔꯕꯅꯤꯅ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯄꯥꯗꯅ ꯁꯥꯟꯅꯧ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯦꯟꯗꯤꯅ ꯍꯣꯏ ꯕꯕꯥ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯗꯨꯀꯥꯟ ꯊꯤꯕꯗꯨꯕꯨ ꯐꯪꯕꯤꯔꯕꯣ ꯀꯨꯃꯥꯔꯅ ꯑꯃꯗꯤ ꯐꯪꯉꯤ ꯑꯗꯣ ꯃꯣꯏꯒꯤ ꯗꯤꯄꯣꯖꯤꯠꯇꯣ ꯆꯥꯎꯋꯤꯅꯦ ꯃꯐꯝꯕꯨꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯗ ꯑꯗꯨꯋꯥꯏꯗꯣ ꯋꯥꯛꯁꯣꯞ ꯗꯨꯀꯥꯟ ꯑꯃ ꯑꯅꯤ ꯂꯩꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯈꯜꯂꯤꯅꯤ ꯁꯅꯥꯍꯟꯕꯤꯅ ꯈꯔ ꯍꯣꯡꯕ ꯃꯐꯝ ꯐꯖꯗ꯭ꯔꯁꯨ ꯋꯥꯛꯁꯣꯞꯀꯤꯅꯤ ꯋꯥꯛꯁꯣꯞꯀꯤ ꯑꯣꯏꯗꯣꯔꯤꯕꯅꯤꯅ ꯈꯔ ꯍꯣꯡꯕ ꯑꯃ ꯊꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯀꯨꯃꯥꯔꯅ ꯑꯩꯁꯨ ꯊꯤꯔꯤꯕꯅꯤ ꯌꯥꯝ ꯊꯨꯅ ꯇꯧꯍꯧꯅꯕ ꯁꯅꯥꯍꯟꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯣꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯨꯃꯥꯔ ꯗꯨꯀꯥꯟ ꯑꯃ ꯐꯪꯉꯤ ꯀꯨꯃꯥꯔꯅ ꯍꯩ ꯃꯃꯥ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯉꯟꯍꯟꯁꯤ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯌꯦꯡꯕ ꯆꯠꯀꯅꯤ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯥꯏꯋꯥꯏꯗꯅꯣ ꯕꯖꯥꯔꯣꯝ ꯇꯥꯕ ꯂꯝꯕꯤꯗꯔꯣ ꯀꯨꯃꯥꯔꯅ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ ꯁꯅꯥꯍꯟꯕꯤꯅ ꯑꯩꯁꯨ ꯑꯝꯇ ꯌꯥꯎꯒꯦ ꯕꯖꯥꯔꯗꯒꯤ ꯐꯤ ꯃꯆꯨ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯆꯠꯂꯤꯉꯩꯗ ꯆꯠꯃꯤꯟꯅꯍꯧꯔꯁꯦ ꯑꯩꯅ ꯕꯖꯥꯔꯗ ꯀꯨꯝꯍꯧꯅꯕ ꯀꯨꯃꯥꯔꯅ ꯍꯣꯏ ꯍꯣꯏ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯠꯊꯣꯛꯇꯕꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯊꯅꯝꯂꯦ ꯃꯕꯥꯅꯤ ꯕꯖꯥꯔꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯑꯣꯛꯇꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯔꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣ ꯑꯗꯨꯗ ꯏꯁꯤꯡ ꯄꯨꯕ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯂꯝꯕꯤ ꯂꯥꯟꯊꯣꯔꯛꯄꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯣꯛꯇꯣ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯀꯨꯃꯥꯔꯒ ꯁꯅꯥꯍꯟꯕꯤꯒ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯅꯪꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯦꯟꯗꯤ ꯃꯄꯤ ꯏꯔꯥꯆꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅꯅꯦ ꯚꯥꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯗꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯂꯤꯟꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯅꯪ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯑꯣꯅ ꯀꯅꯥꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯦꯟꯗꯤꯅ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯂꯩ ꯃꯣꯏꯅ ꯑꯥꯗ ꯂꯩꯅꯕꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯗ ꯑꯩ ꯑꯥꯗ ꯂꯩꯔꯗꯤ ꯀꯣꯂꯦꯖ ꯅꯨꯡ ꯇꯝꯕꯗꯤ ꯌꯥꯔꯔꯣꯏ ꯑꯥꯗ ꯂꯩꯔꯒ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯄꯩꯁꯥ ꯊꯣꯛꯀꯅꯤꯁꯨ ꯂꯩꯇꯦ ꯀꯩ ꯊꯕꯛꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯈꯣꯏꯒꯤ
imungsu wana le aduda ai mu changchinbada nungaitabei chatre sida dum ai thanda ngamnaba honare ada ma baba thamiba midunadi kemlaga ingsinra amukti laame paisa kharasu pirame adudaidi lakhidre as bai nangi dawse aisu nungaide phaniam lairasu ima ipa leibasina aikhoisu wakal nungarini ada ngamnaba hona bai haujikti warasu hayangwai nungainaba aikhoi mayamsu leirisidi nangi problem ma hek leibaga aingonda hairo aisu angama mateng honage hoi ada matamsu thengjile aisu changnaba tawrage mina ngairamani nangsu yumdhanaba tawro aheng amu sanarase hoi aisu chanaba tawrage aisu yumda halaktrena hairamnani asumna mabani wari sanaba loibaga endisu college manungda changkhre linthoi mayumda halai yum hegyobaga mamana thongalda ngaiduna leirami chawbina kadaida amu chalurage thengeisina lintoina bazarda changure adogine ma bazarda di kai leba aigi nateda imanabina changusena changakpane kem lerate dukan thong phasana hanghaudi adubu fanam chalasu matamse thenjila isida chathalaw yadra as kamaina maham to maga ithanda lakduna imanabiduna kaina moina khalani yam thengbasu natajibo yam thengba natrasu halakpagi matamdi yoksila fa halaktabaduda somdudi lefam chafam khangdene hoi ma hengdeidine ngana laknaba tawragiba ada ai chagam lameba chak thibiramoba aisu phiamuta hongkige hoi hoi boraga kilechanaga leiduna thamabane loine ngamani lao lao mathangi nonganbada linthoi bina amadi dipa makoi hum college loreduna bina khoida lakduna achapo charaga magi kada makoi hum lei wari ngak sanaraba matung binana endigi wari adu hawdore binana linthoi nahan endigi wari makhada liro nanga saisu horen haige hai linthoina mi miyam leisimbaduda nungaita tawbane lirake asi haiduna linthoi wari singadu makhoida tami binana as yang waramniko endida linthoina mathanda goire nungaiti yamna dipana adumai khanoi magi mateng pangbigena oina khalo aikhoisu leisidi linthoina adubadi pangdoine he binana adobai nang hana maga koina na batawo nangna mateng hana pangaga khangna sena haibada khudong jaba lawba maniba dipana adubudi nabani khangna hobana fani linthoina aisu handakti hairagena khallabane mahauji leiribasida manenda hairakani thajade binana adoma kai khaligeda khangdosidana maymanaba mage hege punba kiranda aduda hangse sum keke haige khangdoidana masu nang nungsiramadi mamanabadaga hairambasu yaidana dipana hoi aduna fare kiranda hangase linthoina ada hangbadubudi noi hanguka binana oi hoi hayeng hangase mathangi numita binaga dipagadu college loibaga kiran tholapa ngairami binana ada tholedo kiran cha mathanda hangora yumandara male dipana kausilaga hangase binana ada linthoina nungsibanedi haikinuko dipana kiran ngai khone wamata hange kirana kaywana hekda hango dipana endiga pundrabo ngaside kiranna pulle ado ayumalagena tholaba dipana ado kenom tangene lanadi khanuba endida linthoi nusi kaina haibra sum linthoi gi maramdaga keke haige kiranna adudi haidi linthoi gi maramda haisa maga wari sanaba nungai mi pharamdang malenadi ngarang hairakpane ataidi kesu haidina khaidorage dipana kem tawdida sum hangbane konoina hairage kiranna adudi aisu yumanaba tawrage endi budi waiting setuda famobane dipana hoi binadu dipagi manakta changaktuna lao chalase linthoina ngairamani asuna binaga dipagadu linthoigi manakta changlai linthoina keke hairage kiranna dipana nang nusi pamide haidaba male
wari sanaba nungai mi pharamdau malenadi haye. Linthoina as mana chumna maruk tawna khalamadi ai choptana. Dipana chopai adumai khano hairaga yengo sumai taw leibada last dana mina hankidana ko. Linthoina hairageda adam wara khang leibasa haunade yaraktrasu haide hayorage. Dipana adune hayawra waiting seta lehawi habane. Linthoina as haujikti tamalihe. Dipana adudi karam kanda haideba. Linthoina ayeng hairage haujikti talleba. Dipana hayeng amuk talle khole tarakpa yarako nang haidrasu aina hairanihe. Linthoina soidana hayeng hairaniba. Dipana fare lao chanaba tarse. Nongaladuna Linthoi endida kamaina haisige kai khumakani haina khanduna ta leiri. Mana yumdagi thoklamdaida isorda khurumjaduna ai isor ngasi aina khanjari basi matangli thonganbiyo ko aibu thaujanbiyo ai mabu thamoi sengna nusi manasu aige nusibabu khanganbiyo ko isor. Asumna Linthoi yam harauna yumdagi tholaktuna magi nahankhei fumduna thamlamba singdu ngasidi hairage khanduna college geta lipduna endi lakpa ngairami. Class matam yoksila fau endi du lakbude. Linthoina haraujaramba singdu mangkhre mabungning nangtanaduna lei endi laklaroidarana. Matamdi sum haujile. Linthoi class manungda changlai. Bina khoina Linthoi suktharaga changakpa aduda hangai. Bhai kaidaroge endi di unarakpra. Linthoi yam nungaitana khumai. Ma laktri bhai kaidaramna khangdre. Dipana kaidorajano nan khedi mana dum hana lerambane ai kirandange aduga ma khangbra ngase class loikhisanuko. Asumna class ek loibaga makhoi thonaragle. Dipana kiran lakpaga. Dipana kiran ngasi endi lakdrisa kaidorage khangbra. Kiranna madongarang chatkre. Linthoina kaida. Kiranna asamda.